Mayam punamak khurumjari ngasidi pigmentation, blemish, dark spot, Maihing cover tawbagi mawongdo ay utjarake tattoo gumbasu am phajana dum khumme dermacol se waterproof su dagi SPF su yawe 30 oy spray kanone ba long lasting makeup ki si kapsal la su ado hojiki oina di kaproi se ising da amuk yengra waterproof oy hai ai sida tawba loiraga maida Maihing kamaina cover tawge habido ai utjarake select the pamikina suga peta kitang dark oiba si orange color se hana tabi aduga any foundation thabi foundation amai taraiba thaning bada no thabi aduga hojiki orange color to like the pamikina ne yum da leiba foundation amada any dark akoina thaga doiba foundation to kara mamjanba amana hana adum sina hairasine or suppose sina hairasine sina dugi makhada hana sumaina thabi nyam tawtashan sumaina chingba nattaba dark leiba jaga se asidati tap tap tawbiba powder thajamba yare ne any skin da makeup factory ki ne any skin ngogera mugera loina changera loin chanar universal color ne contouring foundation gatang tha ti mai sa hana khapak le kiram ni na kara hapchalage highlight koi shumaina thengbada manungi urakpada foundation anta uraktanaba ko sise makeup finishing spray ne koina chatnaba
ꯑꯇꯩ ꯐꯨꯜ ꯀꯦꯕꯨꯗꯤ ꯅꯣꯡꯃ ꯇꯧꯖꯔꯒꯦ